अदुगा असिगी अहानबसी अखोइगी इचा लिलिकादा सिनिजरी लिलिका अहानबसी मैमना कुदोल तमनब होनबियु Be
Thagachari Hana Mayapanobag isay sagpiriba nugsirabi chasi maming leleka kawi kaksing degi mission ba blind school da mahiroi uribi adugumba kaksing degi ni matam kharagi mamangda aikoina mission blind school da aikoina TV ama peki haribadu aikoigi thorom sing asi radio da thorom asi mafam adu da taba fangde harak pan aikoina TV gi khutang da santoli ba thorom asi yengba makoina ngamdrabasu TV da santoli ba thorom sing adu tana na bagi da aikoina Kudol tamzaki aduga madugi numit adu dai cha lelika da soi koina cha sei sangani na hai kibe ngasi am ngai je aduga sakli bi sei ama maso ngan mani haiba film du dagi sak pi sei ni aduga ngasi gi thorom sida live tu yobi riba YouTube live streaming gi thorom si ahobu makta da mioi chamri ga tara tret